Ahanbamagtada Manipuri Wari Taminnasi YouTube channel asida Wari tabiribasingbu Hemchandra Soibam na taram oksabagloinana noluknu khurumjari. Haujuk mayam punna amuk taminarasi room number 23 haribo Wari asigi tarahumdoi suba saru. Wari asibu ibirakpa Susil Themzz. Chithi adu paaba loirakpada makhoi khudingmak lenda loina yenglai. Sanana len beg adu mai thakrabra natragana ekoida minam libra. Laisnana len nang ekoida wat oliba karigino. Thembungsu lenda sauna yenglai. Police officer duna kaino noina hainarise to len chithi sida pankriba kokta adugi wari ni sir. Tasengbadi sanada thokliba thodok adugi matangda ngasi fawba maiba pari amadi maibi chandrikana karisu haiba ngamdribani adubu sana masanadi mangonda inariba angang adugi maramdasu yauri haina khallibani. Sanana makha taraklami len karino tumina sum laisalise wase lekha amta tasi kidorage lenna noina ingonda khallibado yam lale aidi tasengna khangdabane aigi mana paikrabane aina hangbadadi mai thakre harine laisnana adudi kaitausi haibano tolen nakoi tapthau ipa ningthi jana haige tolen len gi mamangda lepi tolen len chatlo nangi imada ningthi jana wari pumba siangna liruro aduga asengba paukhumdo soidana phangani thembungna asengbane ekoina asengba wari se libada imana kaisu namthak tawrokloi asengbadu hairakani sanana nang kai khalino len chatlasi imada hangrasi makhoi len gi mayumda lakle omina aina mai thakrabane lena ma kaigino mana minam birisibo omi mara leirabi amagum wangangba makha taba ngamkhitre sanana ima nasai khoi awafamda tagadore ekhoi beg adu mathau tare please ekhoi da beg ado sinabiu omina nakhoi da beg ado sinarabadi nakhoi kudong thibagi nanthokpa ngamladra tolena isan su khangbirang langani mai bapari sibagi pawado omina khangjare tolena omida chithi adu pisilli tolena siengo mai bapari na sijingaida iramba chithi ni omi chithi adu pare tolena beg adu tachengna mai thakrabra omi tolenda yenglai thade haibagum mangak adu hairai mayamdu omida ngakna yengnai lena aduga kariki minamli banama omina aisu tumina laisin banatene maibi amaga tanari bane hauzik su beg ado magi manakta laikibane manasu yamna kanna kari tausige haiduna thijilli bane mangonda yenghalaga isasingi awabado kokhange hotnaram laisnana adudi ima maibidugi manakta jase thembungna aduna pharani makhoi punna maibi adugi mayum yausilakle makhoi loinamak maibi igi imungda changlaga phami maiba parina iramba chithi adu tolena paraga maibi aduda tahalli maibi duna phare beg ase mai thadoklasi asi hek haibuga len leplambadagi tapna phamtharai sanana len kaidore len yamna wana ai thabakse inoma tawre sorfun badawna tawre laisna sun len gi manakta changsilai laisnana len kaidorage mayamdu len gi matawduda lenda loina yengnarai lena ai kainom tawre thembungna lense nahi sutara male ha len manatonduda kisu I taraklami lepa laitana tarakle mayamdo magi matawduda mipai bu phawre mama omisu masabu matambakta thamlaga upai laitaba amagum kapsarai maibiduna nakhoi pantharanu beg ase mai yamna thuna tharo sana thembung tolen beg adu mai thana bu honari omi laisnana lenbu yengli lensu saina khangnaba hotnari makoina leiriba ka adu nakyek sapu kanna karigumba posak amana thomjilakpagum tawi sanana ima sidi kaina thagani mai bidur khumlaklami
Nakoi ama lako thangnaba ka asida kerosin leibani adu laurusi Thembungna aiga chatlasi maibi ga Thembunga thangnaba ka dagi kerosin lauba chatkadawri maraksida lensu masa adu pring pring kaurei tanjaduda angang amana sanagi akoibda question chenbagum tawrei sanana oh amuk hore kanano aigi itung koin inariba nangbu sana tapna machinda sole omi kanna laure ima maibi khara thubiro somda isase i lepa leitana tare lendi sigadawre makoina bek mai thana ba hotnaringai Thembungsu lengi dama khanbadagi prap prap tawnaba hotnaje maibina sida lere paro Thembungna hoi kerosin adu pairaga lakba hoi somda tolenga sanagana bek adu yauriba kokta sing adu haidokle kerosin purakpang ngaiduna lay kerosin pairaga lakliba Thembungbu tungdagi khud amana tap paiduna yale maibina kaidore sasalao ima aichatpa yadre Thembungsu masadu lengba yadabugum asaba murti amagum laikre tapna masu manatondagi I tarei maibidu mataududa angakpa haibadu oire Thembungna ima ai khutagi kerosin ase baikro aduga beg adu mai yamna tuna thakro Thembung wangang badani yariba adubu masa adudi lengba yadre maibidu sumatam amata manghandana Thembunggi makuttagi kerosin adu laure aduga makhoi mayamna leiriba ka aduda changkhre maibiduna ka aduda hek changkhibaga Thembungna leihoriba ka adu thong loinamak lonsinkhre maibina sese kerosin se sida leire sana ngakna ima Thembungdi maibiduna haireglami kerosin se hana heraga mai thana bo honnaro sanana kerosin pipa adu makhum hangi hek tawbaga leisnana leiriba adugi mathakta mapa chap chana yaliba yot adu tarakadabagi lenglai madu sanana ubadagi kerosin pipa adu hundoklamlaga sana leisnagi manakta chensilai leisna sanana kanna lauduna leisnabu mafam adudagi chingthoi mana hek chingthokpaga yot adusu taraklami yot aduna tarakpada leisnana leiramlagadi leisna kudong soidana thirangbani maibina kerosin se hajillo sana amuk prap pipa adu hangdoklaga kerosin adu haijili kauta sing adu man mai hek thabaga lengi nahi taba adusu lepkhre mapanda lehuba Thembungsu changlakle akoibada thoklamba makhol mayamdusu mathang loina lepkhre beg adu kauta sing aduga lairik aduga mai sakpa hek loikhibaga khutingmak yaifa khraboi mina khalakle matam bakta leiriba lenda haraklami isa kaisu tawdrabo kaisu tawdre ma sanana Thembung kaisu tawdre ko Thembungsu tawdre haiduna khummi maibiduna kaisu tawraroida ngasidagidi nakoi tangdu leitana leiba haibado oiroko beg asi mai tharagasu thawaising adugi mathau mangam pangthokpadi loidri adubu hauzik nakhoida karisu tawraklaroi aina thawaising adubudi mafam sana taina khrake makoi loinamak maibiduna hairiba wadu taabada harau bahaibado oire harau mayamdu loina mayumda hanarakle lensu mama omiga mayumda lehore leisnaga tolengana Thembunga sanaga thilai mamangi sitta tolena thauraga Thembungna tongi tungda sanaga leisnaga tongminai makoi ani wa amata ngangnade sanana leisnabu khanjai haiba leisnana khanglibani adubu ngahan makai haidoktabagi wani makoi anigi mataudu Thembungdi khangi leisnana tapna sanana kai hagi leisna sana nokphet tawraga thank you karigi thank you no for everything leisnagi thagat wahidu khaktada sanana penjaba haibado oire sana hoigi yumsu yore sanana asumna leisna hoisu chatkre Thembungsu mayumda changkhre makoi ataina wakhal leitana grabasu sanadi hauzik phawba wakhal nungayu haiba yadri wakhal da dikhali karisu tawraklaoidra haina adubu thajaba ngamdri masana masabudi sana
ꯃꯃꯥꯗ ꯃꯥ ꯍꯜꯂꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯆꯪꯂꯦ꯫ ꯅꯣꯡꯉꯥꯟꯒꯗꯧꯔꯦ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯃꯥꯅ ꯍꯦꯛ ꯃꯪꯕ ꯃꯪ ꯑꯗꯨ ꯉꯁꯤꯗꯒꯤ ꯃꯪꯂꯛꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯁꯅꯥ ꯇꯨꯝꯊꯕ ꯍꯧꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯑꯉꯥꯡ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯏ꯫ ꯁꯅꯥ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯏ꯫ ꯁꯅꯥꯅ "ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ?" ꯁꯅꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯏ꯫ ꯉꯁꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯀꯗꯥꯏꯗ ꯎꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯁꯅꯥꯅ "ꯑꯕꯦꯝꯃ, ꯅꯪ ꯍꯥꯟꯅ ꯎꯈ꯭ꯔꯕꯣꯏ ꯅꯤꯡꯏ." ꯑꯉꯥꯡ ꯑꯗꯨꯅ "ꯑꯩꯁꯨ ꯀꯀꯥꯁꯦ ꯍꯥꯟꯅ ꯎꯈ꯭ꯔꯦ." ꯁꯅꯥꯅ "ꯀꯩꯒꯤꯅꯣ ꯊꯦꯡꯂꯀꯥꯟꯁꯤꯗ ꯂꯥꯛꯂꯤꯕꯗꯤ?" "ꯀꯀꯥ, ꯑꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯣ." "ꯍꯥ, ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯣ ꯍꯥꯏꯕ?" ꯁꯅꯥ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯏ, ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯁꯅꯥꯕꯨ ꯑꯁꯨꯝ ꯄꯨꯔꯝꯃꯤ꯫ ꯁꯅꯥꯅ ꯊꯣꯛꯈꯤꯕꯗꯨ ꯁꯅꯥꯒꯤ ꯃꯃꯥꯅ ꯀꯣꯟꯊꯣꯡꯗꯒꯤ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯁꯅꯥꯅ "ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯒꯗꯕ?" ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯌꯧꯒꯗꯧꯔꯦ." ꯁꯅꯥꯅ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯑꯁꯨꯝ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯏ꯫ ꯑꯗꯨꯒꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯁꯅꯥꯕꯨ ꯍꯣꯁꯇꯦꯜꯒꯨꯝꯕ ꯑꯃꯗ ꯄꯨꯁꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯁꯅꯥꯅ ꯆꯪꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯁꯅꯥꯅ "ꯑꯩꯕꯨ ꯃꯐꯝꯁꯤ ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝ ꯇꯧꯏꯗ." ꯑꯁꯨꯝ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯕꯗ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯨꯝ ꯀꯥꯈꯠꯂꯛꯏ꯫ ꯔꯨꯝ ꯈꯨꯗꯤꯡꯃꯛ ꯊꯣꯡ ꯂꯣꯜꯂꯤ꯫ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ, ꯁꯦꯀꯦꯟ, ꯑꯗꯨꯗꯒꯤ ꯊꯥꯔꯠ ꯐ꯭ꯂꯣꯔ ꯑꯗꯨ ꯐꯥꯎꯕ ꯀꯥꯈꯠꯂꯛꯏ꯫ ꯁꯅꯥꯅ "ꯌꯧꯗ꯭ꯔꯤꯕ꯭ꯔꯣ?" ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯌꯧꯔꯦ." ꯁꯅꯥꯅ "ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯌꯥꯔꯕ꯭ꯔꯣ?" ꯑꯉꯥꯡ ꯑꯗꯨꯅ "ꯊꯣꯡ ꯑꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯔꯝꯃꯣ." ꯁꯅꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯐꯅꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯍꯥꯡꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯁꯅꯥꯅ "ꯑꯩ ꯉꯝꯗ꯭ꯔꯦ." ꯁꯅꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯉꯝꯗ꯭ꯔꯕꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯁꯅꯥꯗ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯅ "ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ? ꯑꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯁꯤꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯅ ꯁꯅꯥꯕꯨ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯗꯒꯤ ꯏꯟꯊꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ "ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯪꯁꯤꯕꯣ? ꯍꯥꯟꯅ ꯎꯈ꯭ꯔꯒꯨꯝꯁꯨ ꯂꯣꯏꯅ ꯇꯧꯏ꯫ ꯑꯉꯥꯡ ꯑꯗꯨꯁꯨ, ꯃꯐꯝ ꯑꯗꯨꯁꯨ. ꯊꯦꯡꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦ꯫ ꯀꯅꯥꯅꯣ ꯅꯪꯕꯣ?" ꯁꯅꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯉꯔꯥꯡꯒꯤ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯦꯝꯕꯨꯡꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯩꯗꯧꯔꯕ?" ꯁꯅꯥꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩ ꯀꯩ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯛꯇ꯭ꯔꯤꯕꯁꯦ꯫ ꯉꯔꯥꯡ ꯕꯦꯒ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯗꯒꯤ ꯐꯔꯗ꯭ꯔ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯍꯥꯃꯨ ꯑꯣꯏꯔꯤ." ꯊꯦꯝꯕꯨꯡꯅ "ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯏꯃꯥꯗꯁꯨ ꯋꯥꯔꯤ ꯐꯖꯅ ꯂꯤꯌꯨ." ꯑꯁꯨꯝꯅ ꯁꯅꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯏꯕꯤ ꯑꯗꯨꯗ ꯂꯤꯔꯦ꯫ ꯃꯥꯏꯕꯤꯗꯨꯅ "ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯅꯣ?" ꯁꯅꯥꯅ "ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯅ ꯈꯜꯂꯤꯕꯁꯦ꯫ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ." ꯃꯥꯏꯕꯤꯗꯨꯅ "ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯌꯥꯝꯅ ꯂꯨꯔꯤꯅꯦ." ꯊꯦꯝꯕꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯥꯗ ꯅꯠꯇ꯭ꯔꯦ ꯁꯣꯛꯏꯁꯦ꯫ ꯑꯩꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ." ꯃꯥꯏꯕꯤꯗꯨꯅ "ꯐꯔꯦ, ꯑꯩ ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯊꯣꯛꯀꯦ. ꯅꯈꯣꯏ ꯑꯅꯤ ꯐꯝꯂꯝꯃꯨ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯤ ꯑꯗꯨ ꯊꯪꯅꯕ ꯀꯥꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯅ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯅ "ꯑꯩꯅ ꯏꯔꯥꯟ ꯂꯥꯟꯈꯤꯕꯒꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯍꯦꯛ ꯈꯜꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝ ꯇꯧꯏ. ꯉꯔꯥꯡꯒꯤ ꯃꯐꯝ ꯑꯗꯨꯁꯨ ꯑꯩ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ." ꯊꯦꯝꯕꯨꯡꯅ "ꯈꯪꯗ꯭ꯔꯦ, ꯅꯣꯏ ꯋꯥꯔꯤꯁꯦ ꯑꯁꯨꯛ ꯆꯥꯎꯈꯠꯂꯦ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏ ꯍꯥꯏꯁꯦ ꯂꯩꯔꯝꯃꯤ꯫ ꯁꯤꯃꯗꯤ ꯑꯩ ꯉꯛꯏ." ꯁꯅꯥꯅ "ꯑꯐꯕ ꯂꯥꯏꯗꯤ ꯎꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯐꯠꯇꯕ ꯂꯥꯏꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯍꯦꯛ ꯊꯣꯛ." ꯃꯥꯏꯕꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯦ꯫ ꯐꯝꯊꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯏꯕꯤꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯈꯨꯠꯇꯨ ꯁꯤꯗ ꯄꯤꯔꯛꯎ." ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟꯗ ꯂꯥꯏ ꯁꯣꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯕ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ꯫ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛꯇ ꯐꯖꯅ
ningsingba ngambra yengu. Sana maibiduda yengi, Thembungda amuksu yengi. Sana ningsingnaba hotnai. Phana kanna hotnarabasu angang adugi maramda karisu ningsingba ngamdre. Adubu karigumba amati masada phawbagum magi maithongda mami tai. Maibiduna hairaklammi. Kaidaure, karinoma hainingba male. Kari haininge hayo. Sanana, ima, ai karigumba amati isa sida hana khangkrabugum tawi. Angang adu ukragum su tawi. Adubu mayek sengna ningsingba haibadudi ai ngamdre ima. Maibiduna nangna ningsingba ngamdrabadi yamna lugani. Sana unglaga lay. Kari haigadamano haik phangphangde. Maibiduna hairaklammi. Ibungo, aigidi upai leite. Nangna marol ama ningthijana haidrabadi aina kamaina yengluni. Ngaikho, ai wa ama hange. Hangbiyu ima. Mamangda nakhoibu yengbikiba maibi aduga maiba pariga nati kari hairam. Aduni ima luribase. Ima maibidunasu phanayamna kannadi yengkibani. Adubu aigi simadi karisu haibiramdre. Aduga oza parisu karimata hairamdre. Maibiduna yamna luri tauribase. Nangbu angang amakhangna question senari haiba asi khaktani aina khanglibasu. Angang adu masak khangdabanina aisu karisu tawba ngamde. Sanana adudi ima hojik kaidawgadoino. Maibiduna amu hairaklammi. Upai leitebu aigidi ngamgadaba mandre. Sanaga Thembungga yengnai. Thembungna ima yaragadi amukta fazana yengbiyuba. Maibiduna aidi upai leitre. Noi aibu warauganu. Atopa amada yengubana farani. Sanaga Thembungga upai leitraduna maibi adugi yumdagi thoglakle. Thembungsu magi marup sanagi khanbada nungai taba haibado oire. Thembungna sana kaisu khansinganu. Kaidawsige haibado khannasi. Sana karigumba ama wakhalda lai. Ai kinom ningsinghe. Thembung ngakladuna karino. Ngarang aigi mangda angang aduna aibu puriba mafamdo. Ai ningsinghe. Lao hujik mafamduda. Thembungna mafamdubu kadaidano. Ngahan waigi aikoi school ki hostel dune. Aikoi hostel gadi kamaina mari lainariba. Kona khanarsi. Ai hostel da yam chatninge. Chasi lao. Makoi animak pantha batawdana ngahan wai makoi na 11-12 tamlamba school adugi hostel duda laklami. Sahi kharagi matung lakpanina kharadi ohong balairame. Machuga silame adubu hanagum third floor dudi adumak leiri. Ngahan wai gi warden dudi oiramdre adubu makoina ngahan wai school aduda tamlingaida khangnarakpa ahal amadi oirami. Aduna khara khajik hainaraga adum Thembungga Sanaga ahal duga punna mathakta kakhalakle. Aduga matai ithang thangba ka adu tamna lai. Room singdu satra kharasu laihori. Sana hujiksu mamitta sengna uri. Ngarang angang aduna mabu makut samduna pubado. Ngarang angang duna thong hanganaba hotnakiba room adu tamnani makhoina changsilakliba. Ka adugi mapanda hek lepaga sanagi masada malangbagi tonganba sawum amana yaibagum phawraklami. Sana masa adu karinoma itaw tawi. Room adudi thong londuna lairami. Sanana kaka room sibu. Warden duna hairaklammi. Room sidi kanamata leihande. Thembungna atopa room singdi loina leirini. Sigisina solon lisibu. Warden duna sigisidi mi leinadaba kuireda. Sanana hairaklammi. Kariki leitribano. Warden duna noibu pauga amata tadrabrane. Sanana kari pauno ekoidi amata tadena. Warden duna khumlaklami. Ekoigi hostel asidagi angang ani leikitre. Thembungna kamaina. Warden duna amana thauri yanduna sirambani. Aduga amadi onthokna phibam chadna leikitre. Masaga do thangna sabat yantatlame. Manada sana sinbagado loina thadatlame. As onthokpa haibaduni. Makoi ani warden gi wadu tabda angakpa haibado oikre. Sanana aduga room asigati kari mari leinage. Warden duna ihe siriba angang anido room asida leiramba angang ngaktanine. Aduga siriba adusu room asimaktadani. Tanjaduda sanagi manakongda sonthangna na khonjel amana kaurei. Kaka
Kaka sana room adugi thong duda munna yengi Thembunga warden dugadi wari sanari adubu makhoi anina sanari ba wari adu sanadi takhidre thong adugi manakta sana tapna changsile khonjel adusu adumak tari ka adugi manungdagi angang amana mabu kaurakliba somda Thembungna masa nomaga kauraba phawbada phanayang kuina taramde sanado Thembungna mamaida kupangna thajalle Thembungna sana khangprek khangi kedorage ngawrabu nangbo ai kedorage ngasai kaurisi tadro nangse kibu kisaleko sana tapna warden da kaka kase amukta thong hangbigera warden duna kainone ibungo ngasai dei wari su liriba aduga thong hango hairisibo ngamoi ai kije sanana kaka karisu toroi Thembungna as masidiba Thembungsu yauna haijilai Thembungna kaka amta hangbiyo magise kainom yengning male warden du sodu yengna kari amu yenge hairinone wa ngangna warden duna room adu so hangi warden duna ai makhada thabak ama lehori se so se pairo noi ani ki du loiraga so se lonsil lamnaga kumtharo Thembungna hoi kaka room adu da changladuna kari leige haiduna ko yengi adubu room adudi iyang hangi kari su leiba ude Thembungna salasi yare sikemta leitrisu utro sanasu karimta leite khanduna makhong adu thangdore adubu wakhalda isingda singnei phamung thariba aduda paktharaga yengbada angangi laidibi ama taaduna leirame sanana laidibi adu tapna paikhalai Thembungna as amorpada amukedauge haino thamlamo sana karisu haide laidibi adubu adum pairaga thoklei thong lonsilamlaga makhoi ani makhad kumtharakle Thembungna sodu warden da pirami Thembungna adudi kaka akhoi amuk chalukhige warden duna kadaidagi laidibino mana pairak libasiti sanana pairiba laidibi adu ubada warden duna hanglei sanana hairaklami kaka hojiki ka aduda leirambane warden ngakpana lore mana ka adu sengdokpada karimata leihaudrabani aduga sanana hairakliba wadu tarubada angakpa haibdo oiribani sanana adudi kaka akhoi amuk chalukhige warden duna hoi asi hairaga sanaga Thembunga hankre warden du furj khawdagi phone lauthorei aduga number amada call tawsilei warden duna hello sir room number 23 dagi angangi laidi ama phangle sir sanaga Thembunga mayumda yaurakle Thembungsu magi mayumda changkhre sanagi makhutta laidi mallaba adu pairaga magi kada changkhre mama chawbisu hoi mai haide masana laifidebi ama pairaga pusilakkibudu adumak yengduna leihawi kainone ai sasibo kadaidagi khula iba laidi none wakal khalna chawbi thongalomda thokre matang sida tahanjaribo wari asigi tarawmdoi suba saruk loisinjare wari asi pathok saba matamda wahi wata soikilan kiba yaurabsu tabiri bukting mang nangak piyo haijabug loinana Hemchandra Soibam na amuka na ikong nona kurumjari